Social media amasung nungthil phongba pauchedagi lokhatjaraga miyamda thamjari ahanbada maitai naga kuki MLA sing Delhi da central leader sing unanaba appointment ngairi Manipur gi MLA amadi minister mayam ama Delhi da laiduna Prime Minister Narendra Modi amadi Union Home Minister Amit Shah unabagi appointment launaba hotnari press na phangba pauda kuki singi oiba separate administration semba natraga political settlement ama purakpa matamda nagagi area yaurabadi naga MLA singna yaba ngamloi hairi Hauzik Delhi da ruling MLA singi team mari central leader sing unanaba appointment launaba ngaiduna leiri hariba team mari adudi MLA RK imona lusingba team ama Naga Legislative Forum gi awangbaw new maina lusingba naga MLA taragi team ama kuki MLA taragi team ama amasung hanadagi Delhi da leraklaba MLA Thoksom Radhesyam gi team ni hairi Delhi da riba naga MLA tara adudi Chandel AC SS Olis Phungyar AC Lesio Kaising Chingai AC Khasim Basum Karong AC J Kumosa Tadubi AC N Kaisi Tamai AC awangbaw new mai Tamenglong AC Jamhelung Panmai Amadi nungba AC dinganglung gangmaini haina pawasina makhatari Mathangda Manipur 27 Live News tagi lokhatjaraga lamka media kauba WhatsApp channel gi admin mamingna Moithan sang songthang lian Zomi mahagasi kuki kharana kidnap tawraga tamthina furaga hundoklam le hairi Loisilakpada lan soknaringei da general sindokpa yaokhrabra haina CM na phongdokhre Manipur gi irang asi athuba matamda loisinanaba Prime Minister unanaba appointment lauraba matung Union Home Minister ga wari sanau hairakpadagi ngasi fawba Union Home Minister amadi Prime Minister office ka pau phaunaraga leiringai cherakasida political gi khudong chaba lawba pamba amadi chief minister oiningba mioi ama anina appointment lawi lawde haiduna pawasi sandorakpra habasi hangningai oi chief minister sinba wafam asi opposition na sanabani lan soknaringai da general sindokpa yaokhrabra haina chief minister N Biren Singhana paumi singa unabada phongdokhre